Mitop khandoktana census tawshinba amadi aranba census datada yumpham oiraga delimitation touba haiba asi yapham thokte maitaibu ST list ta yauhanba ngamdrabadi lengakpa singda vote ki matamda miyamna para tambiba mathau tare haina maitai mitai tribe union na fongdorakli ngasi mejokhulda leba Manipur press kapta census kamari lenena pangthokkiba paugi mifam amada MMTU gi secretary organization takhelambam parizat na haikibada lengakpa singna mitop singbo vote ki matamda vote bank onthok lubana maitaibu ST list ta yauhanba ngamdabani haukiba chahi kayagi mamangdagi hauzik fawbada Manipur da leptana changsilakpa mitop singna khunda laitaduna leiriba singa se khandok nabagi amata ngairaba pambaidi kumjali singa maga chamapan yankai mathoida Manipur yauna chathakiba National Register of Citizens ta yumpham oiraga mitop sing khandok kadabani amadi mitop khandoktana census tawshinba amadi aranba census datada yumpham oiraga delimitation touba haiba asi yapham thokte maitaibu ST list ta yauhanba ngamdrabadi lengakpa singda vote ki matamda miyamna para tambiba mathau tare haiki masida natana India lengakna komjali singa maga chamapan humbura mathoidagi English singa niga tara mathoi fawbaki census ta logi wangmada Myanmar amasung Bangladesh ki changsilakpa illegal immigrants kayabu khandokpa tawdana makoibu khankattuna hauzik fawba thamlak kankhattuna hauzik fawba thamlakli loinana malemgi mafam amatada oithoklaroi mawong amada lamdamasigi chingi lamsingda missing hengalakli amadi any cookie tribe haiba administrative category asigi marumda niyom kaina changsilakpa singbu cookie chieftainship ki chatnabina anoba khun kayagi khunmi ohenki amaromdana maitai singbana ngasi fawbada constitution ki karigumba safeguard amata pidana ST list fawba chalan mangamdana leiri asigum laba luraba tanfam asida leingakliba singna lokfam thokpa thogdang lawraktrabadi miyam na makoibu para tambiba amadi labna inthokpa matam oire haibu wafam sing fongdoki NRC gi yengaga akoi gi mamang 1951 da tawbibe NRC si yengaga update tawraga akoi gi mito khandok si haibani 1951 da India gi NRC tawmatam da Manipur su yawi Manipur da NRC tawmatam da document tara mathoi si na giba document tara mathoi se madu gi si na document tara mathoi gi yengaga da akoi gi kana sanga khrabage aduga kana karamatam da missing hengala khrabage haibase masigi report lawraga update tawrakanda akoi irai laina akoi gi sanga khiba missing se kana no karamatam changa khige hase NRC gi report singaga mitop ni adu karamatam changa ke jamna khangane ba